ngasi phong hiba tuan manipuri se phong singdigi maru ebe I pauksing khongacharakan manipur top channel gi mekedi gi myam da share tawzagi hanmada yamna nungaita thawdu ama hana manipur da thokiba ma lokacharakan myam da share tawzagi sahi mapan gi nupi masa ama lairik taksinaraga izat mangan bikre yamna pukning sukning oiba thawdu ama oina masagi sahi mapan ropta ngai ribi nupi masa ama bolekai ama tada leminaba sahi kunga mathoirom suraba miyo amana lairik taksinaraga ikai khumnaba mangan bikre thawdu adu senariba mioi police na fagatkhre thawdu asi thawal police station gi manung sanba mafam amada ngasi thokibani thawdu adu senariba mioi aduna samurai ratpam ananda sharma sei kunga mathoi apokpa subol kawi mayum makai pandri mara lairaba ananda asi tentha awang laikai da leiba mama pokpa maboki yumda poklaga mafam adu chawrokhibani ma ki apokpa subol di wangjing dagine ananda poktringede mama mapa ani adu खाइनबदगी अपोक ममादु तेंथाद लेब मपामदा हलकलगा मफम अदुदा आनंदा पोखिबने थौदो असिगी विक्टिम ओइरिब नुपी मसा असि थौबाल डिस्ट्रिक्ट की अतोप मफम अमदगिने अदुमपु विक्टिम असि मरा लेरब आनंदागी युम मनाक्त लेब ममा पोक मबोकी युमदा माइ मसिंग तमनब लेबने थौदो असिगी मतांगना प्रेसना विक्टिम गी इमुंग मनुंगी फंगबा पाउ मतुंग इनदि ngasi ayuk mara leiraba anandana victim asibu leirik takpigi haina maki yumda kauraga mi leitabigi khudong chaba lauduna yumgi yana khada natabli sat adu satakibani tungda mabokna angang adugi phibam adu ubada singnabdagi hangbada anandana satakhiba nataba thabak sing adu haidurakibani thaudo adu atokpa singda haidoklabadi hatkani haina su victim adu ki halli haina victim asana mabokta yamna kina paudamkhi thaudo asigi matangna police ta pau piraba matung mara leiraba ananda thawal police na ngasi nungtul phakatkhre loinana women police station thawal na ananda gi mathakta case ama lakhatkhre amaromda chahi nauriba nupi masa amada natablis chathibagi thaudo adu victim gi pokna pham lamdam gi laikai gi miyoi singna yamna kan yaningdaba phongtorakli loinana mara leiraba miyoi si pokso eki makara sibigi serak pigadabani hainasu takshilakli haina pausna makhatari Kasa tarak poina mamna tendak tentak na pausi share tawzage state asina sakho thorangi thabakta khumang soksili imphal manungi ina khunba yum singdagi tax khonggalagani chief minister Manipur sarkar gi sel thungi phibam athubura tapna fagalaglagani sarkar na lobo tax ki mawong khara semdogle planning department gi oiba website ama ngarang hangdokpuga loinana imphal manungda leiriba imung yum singdagi karamba mongda tax lobu yabagi haiba sarkar na leble ina khunba miyoi singi yumdagi tax khonggatkani lairaba imungdagi khonggatkadaba natte hen spaw mana makhatana phungdorakli atopa paw mana asumgi ban loikhre ngasidagi blockade hauragani district council gi election pangtho haiba demand tawraduna all tribal student union manipur asumna kokhiba pungkun gamari gi singi district singi ban loikhre ngasi ehi nungyari gi economic blockade chathaba hokre asumgi information secretary Khaimilen dongel na pauksi sida hai Manipur lega na hayeng wathok asigi matang wari sananaba sebau pirakle hayeng gi wari sanaba sigi phal matu ina achum gi khongjung makha sathagadra natragana loisingadra haiba adu lepkani ngarang ehi nungyadi hokhiba pungkun ga mari gi singi district singi ban manungda dukan singthong hangna khide lambi da ana ayek athu akai gi natana makhala matagi gari sena khide national highway sing khuntak lanchina khi adumena airport duty medical amasum hospital duty dharmagi thoram sing press amasum media gi duty sing amasum electricity aduga water supply gi thabak sing ban asidagi komthokli pausin hai ban asi chief minister na sebau pirak parigi march taraga mathoida achum gi executive member sing wari sanabada yana ba mata purakpa ngamkhidabadagi kaukhibani nakalani na panduna leidiba autonomous district council gi election asigi matangda kumna khanakhrabasu nakhai semu warep amata lawba ngamkhidabadagi ban asi sathanaba lepkhibani panma yabadi haukiba sahi gi me thada matam loikraba adc singi matam asi november tha phawba sangdokhibani haujuk phawbada singi district singi adc singi election taunabagi official oiba notification tho haiba yadribani panduna laidiba adc gi election asi panthariba asina maram oiraga government ki covid 19 ani haina piri adum oinama government election asi yariba makhai thunna taunaba hotnagani haibagi thajaba piri adubo achumnadi thinthariba election asigi matam hek lokthoktriba phawba khongjang kya sangsing higani hairenasu pawsina makhatari atopa pawa madana nampu dami phajinduna thamnaba hotna number rehabilitation center sing so lonsin bahuragani lupsing
Lanai Rehab Center Karana Center Manungda treatment taunaba lairiba inmate phawbu sijinaduna center da thamnaba mi phabagi thabak sathariba asi laingakna thingnaba thabak pekhatpiyu thawong asi makha tana satharamba rehab center sing thengnarabadi solon silagani haina CONE user Manipur amadi KADAP na section waru phungdorakli hiramasigi matangna Haudam Director Labor CONE gi office ta pangthokiba pawmising unaba mada loop ahum sigi wanglo S Herojina state asida Saguri yungmugumra yengsinbinaba leitana hangduragliba rehab center kyana makhoi gi center mi yamna thamlaga sel hena fangnaba honabada lambi da lakpa drug user singbu nampu da phabagi thaba asi letana thulakli asiguma rehab center singna drug treatment gi mingda mama mapagi ayaba yaudana mi phabasi yade haibasi lonadi athingba lairibani adubu athingba sigi mayokta ngarangsu ayangpali mutum lerekta leiba reintegration rehab center asina Thambalkhong area da makhoigi center da thamliba inmate phaw sijinaduna mi pharambadagi loop ahumgi thawmi singna sienaba miyoi singadu fagat pangamki makhoina haidorakpagi matungina makhoigi center da faaduna thamlama miyoi singsu imung munungda sinhanki mataw asigumna lanai center singna sathariba kahen mathawong si thingnaba laingaki social welfare department na mathaw taba thabak sing athubu matamda lakhatkadabani amaramda imung munungga ayaba yauduna mi thamluba ayangpali mutum lerekta leiba Reintegration Rehab Center gi manager and Lokendra nasu ngarang thokiba thawdo si makha tana thoktanaba center asina mi phaduna thamba si leblagani loinana state asida leiriba atopa lanai center singnasu asigumba thawong si makha tana sathagi ganu haina apel tokhi haina pawsina su makha tana phungdorakli atopa paw amadana Dehradun Delhi Satabati Express ki bogi ama mai sakhre asu apan nangkhide Dehradun Delhi Satabati Express ki bogi ama ngasi khangauduna maina salakre adubu lebak khawdagi aso apan amata yahudre haina police officers singna phungdorakli train adu Delhi dagi lakhibani Delhi dagi Dehradun tana lakpagi lambi da leiba kaso railway station manakta train adugi bogi edu khangauduna mai salakhibani adubu mai aduna bogi edu tonglakhiba miyo amata sian kibana tragana aso apan thwan kiba leite haina Uttarakhand police ki chief Ashok Kumar na phungdorakli Magna makata na phongdorakibada mai sakpagi thawdo odo hawgalakpagi bogi edu tonglakiba passengers sing adu tekta kaidana train adu dagi tholakpa nang hokhi madugi matung atopa bogi singa samnahankhide New Delhi da leiba railway officers na phongdorakibagi matungina thawdo odo short circuit na maram oiraga thwankiba oiramba yai haina phongdoknaragli thawdo odo thokraba matung bogi edu tongana thamlaga bogi edu da tonglakiba passenger kunthra manga atopa bogi da adjust tawraba matung pantung pham yaunaba amu khongsan hokhi haina railway officials singna phongdorakli haina su pawsina makatana su phongdorakli atopa pawamana Bhopal amasum Indore da night curfew thamlaba yana leiri Madhya Pradesh ki manung sanma Bhopal amasum Indore da COVID-19 laina laisat ka hina sandorakliba asigi yenglaga nomaijik natragana ningthokapa numiki numidangi dagi night curfew thamlaba yai haina minister Sabran Singha Sahon Phungdorakli State adu da oiragliba COVID-19 gi matang ngarang numidang oiram mari lenaba singa mifam ama pangthoki madugi matung Bhopal amasum Indore da COVID ki sang hengalagliba du thingnaba numidang gi matamda curfew thamnaba khanakhibani State adu da atop state gi aeroplane train amadi bus singda miyoi kya leptana lakli maru oina Maharashtra dagi state adu da numit khudingi miyoi kya halakli maduna maram oiraga state adu da COVID-19 gi case masing hengalakpa oiramba yai masidagi ngakthoknaba airport railway platform amadi bus counter singda thermal screening tahonanaba sem saba loire ngarang phamkiba mi pham aduna Maharashtra dagi changlakpa miyoi sing section na yengsinabagi matangna su khanakhi hawkhiba irai numita Madhya Pradesh da COVID-19 gi anoba case satruka ahum thenakhi madugi manungda saniga taraga mapana Indore dagi aduga samaga kunthraga nipana Bhopal dagi ne Indore na hujik phawbi goina COVID-19 gi case lising humfuga mathoiga satruka nifuga nithoi aduga Bhopal dana lising nifuga mangaga supnagi humdraga mapan thengnakhre laina laisat asina maram oiraga hujik phawbada Indore da miyoi samapan ga nifu siankhre aduga Bhopal dana satruka kunga mathoi siankhre hairina su pawamana makhatari losilakpo na topa yam nongai taba thawdok amana sahi mari rom ta ngai debi nupi masa ama mangak ta thang lenduna hatkre Dadra amasum Nagar
Habeli manung sana laiba khungang amada masagi sai kunthra rom suraba nupa amana supnatagi sai mari khakta ngairibi nupi masa amabu masagi ikai khunraba manghanaba hotnarubada nanthok tuna sienaba hotnabadagi nupi masa adugi mangak samna nupa aduna thangna lelaga hatkre thaudo adugi pau tabadagi victim gi mapa adusu wakhal puba ngamlaktabadagi masa matumda hu thaktum sijakre haina police official singna phungdorakli hiramasiga mari lainana police ki makok thongba official Haresor Swami na phongdokibada thaudo adu irai numiki numiyungba matungda thokibani Naroli village ta leiba Santos Rajgatna maaki mayum manakta sanaduna leidibi nupi masa adubu maaki kara pusinduna rape tona bohonaki madura yadabadagi angang adu thangna mangakta lenduna hatlaba matung maaki plate amadi toilet ka tainaba akhuba jaga amad angang adu langsinduna thamlakhibani hairinasu pausina makhatana su phongdorakli